Har Ghar Tiranga White Ready Flag of Toukhre Loinana Pumnamak Mareibak NUNGSHIBAGI WAKHALLON CHENBA OIRASANU AMADI TAPPA OIRASANU HAIBAGI PAOJEL PIKHI Ngasi Chief Minister Yumnang Khemchana Hapta Kangjebungdagi Flag of Toukiba Rally adu Manipur Police Department Senjana Pangthokibani Rally adu da miyoi lising kayana saruk yaki loinana CM na rally lamthabaga mari leinana Citizen Khudimakna apunbagi wakhalon ga loinana miyeng sanba PM Modi gi Viksit Bharat 2047 gi damakta pangal leiba leibak ama oi hanana ba honasi haiba wafam thamki Majority bilang si August ki tang teraga mga 1947 Bharat na ningha tamki wadumba murid nadigi makha karakpat palang tawgunang lakpa siya lena na yan ang matangkan ba Bharat na mabuhay na 2047 Viksit Bharat CHENBA yang unity ay na AMADI Bharat basis na Mareibak siya Mareibak siya adu lumba mayunda kwai mabangun lega adu mereka Allah OIRASANU Bharat ke Perdana Menteri Narendra Modi dengan mati bang dengan kembali nasi sudah